Ngashi Children's Day, Angang singgi kwaidagi nungaiba numit ashina lakpada Angang ahum yaona PHAJINKHIBA MEEOI-SING THADOKPIRAK-NABA appeal tourakli. Jiribam ge mahai khulenda leiba multipurpose sports complex ta hangba relief camp ta changjafam lauduna leiba nupi macha amana wafam asi fongdokladuna hai kuki khutlai paiba singna tha asigi taramathoida jakura dohda yummai thaduna ahan ani halamba amadi Angang yauna mioi taruk faduna pukhiba asi thamoi shokna nungaite ngasigi children day asina lakpada makhoibu tekta kaidana thadokpirako kuki khutlai paiba singna makhoiba soi angam yaudana thadokpiraknaba appeal tourakli loinana ahan anigi mihata chenaba mari leinaba kuki militant sing athubada terakpiu PHAJINKHIBA taruk tekta kaidana thadokpirako haina mafam adugi angang singna kholaw lawki amadi today is Children's Day. We want our sister and brothers back. Release the innocent children. Haina thaba play card kaya susijinaki. November ki tang taramatoida kuki kulai paibana jogador da lumai thabi kiba dolona ma che charsu paduna pugi kiba duga mari lena children day hariba numichiga che no mayam su paduna pugi kiba je khudi am nuaite kuki sing na janing basiti now ne che ching do tana kai tana kaim to tana lakhiba tani na janing ba